Leibak asigi national capital gi mafum pum namak red alert lauthokre Delhi gi red fort manakta car bomb pokhai bada tara siri kun gamari hena sokle New Delhi gi red fort manakta car bomb ama pokhai bada chauna misi mina thokle Leibak ki konung oirbe Delhi pumba hai red alert lauthokre bomb pokhai bagi thodok adu yam drabada Meeoi tara siri adu kun gamari hena sok apan nangle haina Times of India gi paw amana report tawri Hauzik Pawagi when the Karima Amata Haibangam Kiro investigation secretary Haina Delhi Police ki official Amana Pawgi agency ANI da Pongdokre bomb Pokai Bagi Taudok Ado Lal Kila Metro Manak gate number 1 Red Metro Station Manakta Kamdona Tambakar Amada Tokibani Bomb Adu Pokai Krapamatung the Manak the Liramba Gariki Asumai Chakuna among Atatokanki Punna Fire Tender Taret Mafamadu the Sanction Dunfim Adu Laxin Bohonaki Delhi Police ki special team Amana Sumafam Adu the Tungladuna Ticket Pahokre at a security agency gi Meeoi Sing Suma Adu the Sanction Pahokre Government ki Maru Oiba Installation sing yam nak Leiba Misi Leva Metro Station Manakta Pokhai bomb Oibani na Miam the Saunaki Akang Pokanki Police na Mafam Adu Koisin Duna Tambaga Loina forensic expert sing na Mafam Adu the Sanction Duna Pokai Kriba bomb Adugi Subsaba Likun Kang Nabahona Bahokre authorities in the bomb Pokai Griba Adugi Hoitoko Yaba Maram Engel Kayagi Yang Subsabadi Hypangam Delhi Pumba the security gi Kuzin Taurang Kankat Kre Lebak Asi Konungi Mafam Pum Namak red alert Lautokre red fort Manak the bomb Pokai Kramatung the Bombay Amazon Uttar Pradesh ki Mafam Pum Namak so Mitna Singh Nebula Hentre Uttar Pradesh ki Additional Director General of Police Law and Order Amitabh Yas Nahai Director General of Police na State Asigi Mafam Pum Namak the Maru and Dharma gi Mafam sensitive oibo Mafam Sing the security section Taurang Hana the Hena Kana Lokana senior officials sing the instruction picture how Kiban Taukawan and Metapari the Bata Pokai Yaba export ship Meterian kilogram Chahung whom Fopagat ki police na Kashmir Doctor Amai Haugan by ammonium nitrate na singba kilogram Chahum Gumpu Amasung arm ammunition Kayagaluna Paridabata ki Asan Bium Amadi Paki Paraba Meeoi Edu Haryana gi AI Phala University the Waza Oiba Yuza Mil Nana Kangnaba Nam Kibagaluna Haryana Amasung Kashmir police na Makatana Tijin Humjin Bahokre Hadi Faridabad ki police commissioner Satyendra Kumar Gupta na hai police na timer kun battery ka konan timer mari heavy metal kilogram manga walkie talkie set maru yawa azol rifle live round marfu go humda pistol ama farba ozas degi fangbangam ki Faridabad ki khusu kulai fagali ba asigi red fort ta pakhairi bom asiga mari leina bra hai badu police na sabsana khangna bahonari Oza asina oza oiba private university asi Delhi dagi kilometer nifuga manga kaktala famda leiba famni hairi Babupara ki Kuki in complex ngak senduna thamna governor Ajoy Kumar Balada taksin kre Imphal ki Babupara da leiba Kuki in complex ngak senduna thambaga loina mafam masibu protected culture and heritage amo oina lauthukna Kuki Independence War Memorial Committee na Manipuri governor Ajoy Kumar Balada taksin kre Power Corridor Fongo Pawatan High Committee asigi secretary da Bumkhon Haukip na kuyek piduna ta asigi tareta wa masi governor taksin ki bane Serial adu dapat lebat di kumjali singam sampan taraga tarik di singam sampan taraga mapan da British langa ki mayuk da Kukising na hau kiba ihau gining sing kubam omo oina Imphal gi babu parada leiba Kuki in state asing ngak senduna thamna bagi damak da governor da thaudang dubi yu Kuki in complex asigi Kuki purup ki identity unity amadi remembrance ki ahing bukudam oiriba mafam amani adu bu kumja 2023 gi May tha dagi hauduna Manipur thok leba kangrop ki irang asina maram oiraga Mafam asi thadok tuna leihobade ngasi dinga pisen bina balai traba mafam amaga pangka oire maram maduna hiram asigi matang do governor na akupa mideng sang duna matik saba security ko loina mafam asibu ngak senduna thambata tana complex asida leiriba structure sing akai ato yauriba asi semjelu mastana tana mafam asibu Manipuri gi protected culture and heritage ama oina balauthoi cherol tuna makhata na hai kumjali singam sampan taraga tari singam sampan taraga mapan da British ki mayuk ta hokiba Kuki uprising I hauda thawai Takraba Kuki gi athau cham kunrom hen pana thawai kat ki adu ning sing khubam am oin ranga ki mateng gar loina na Imphal gi new secretary building ngak tere ba Kuki in complex asi semgat ke bani memorial complex asi museum community hall yauna monument ani su leiri bani monument ani adu gi manung da monument amana Kuki uprising gi hero sing da dedicate tawani adu ga monument amana Indian National Army INA da saruk yaramba Kuki freedom fighter sing da dedicate tawani kumja 2023 gi May tha dagi hauduna Manipur thok leba irang asina maram oiraga Kuki ke Meeoi sing na Imphal thadok tuna ranjena badagi puruk basi gi yamna maru eba mafam ama oiriba Kuki in complex asing asidi ngakpi sen bina balaitre thok leba irang asigi horok pada complex asigi building ama sumai chak tuna akai etoi nanghan ki balai rabani
mafam asibu ngakpi senbidana thamba haibasana kuki furup ki puwari gi kudam amu oriba mafam asi mangki gedra haibagi nungnang belai heritage oriba mafam asi mangki haibasana manipur gi damakta hukiba matamda thawai katraba mioi singi mami sanbuka pangkhak oigani maram aduna kanglu furup ki khena wakalon na thairga manipur gi haukraba matam sagat pada sawa saruk ama oriba resistance heritage oiriba mafam asi mangki haibasana manipur gi damakta hukiba matamda thawai katraba mioi singi mami samanbaga pangkhak oigani maram aduna kanglu furup ki khena wakalon na thairga manipur gi haukraba matam sagat pada sawa saruk ama oiriba resistance amadi residence ke saruk ama oiriba kuki in complex asi ngak senduna thamba haibasi yamna maru oi mafam asibo manghandana ngak senduna thamba haibasina unity respect amadi inclusiveness ki wakalon adu aithok hanbada sauna mateng pangani thajai tongal tongal ba manipuri ethnic heritage sing manghandana thamna hona bada custodian am oina governor thodang lobi yo haina susero la tapalle Maharashtra ki Jalgaon Samaji Nagar Highway da car mai sak pada mai nasak na nupi ama sikre Maharashtra Jalgaon Senapati Samaji Nagar Highway da car ama gi tayar sing adu gi manung dagi ama Pokaira kibagi matung ngasi car adu mai chak pada madu tonglakpa mioi ama sikre mai chaklakhraba adu gi matung mafam adu da leiramba mioi singna car adu gi thong adu thugaiduna manung da leiribe passenger sing adu kanbau ki adu oinamak rescue operation adu satharakibada mai chakpa adu na hena kangkhalaki amasung maduna maram oirga nupi passenger ama sikhi thodok adu gi matang da tholakkiba video singna atai gari sing amasung anakpa miyam ga loinana Imphalda cruising manakta highway ani gi mayai sabukta car adu maina yomsinba utki pau phanglaba matung fire fighter sing amasung police na mafam adu khutakta thunglaki makoina car adu mai chaklakhiba adu mutatna bhonaki car adu thungliba atai passenger sing na masak maming natragna makoi kadai dagi haibagi matang da pau umta thaduratri haini hiram asina thijalliba police na haiki Hyderabad ta migrate Hindu nupi masa sing drug pijere to hatpire bandi sanjai Telangana bu Islamic State am oina onthokna hotna ri haina Asaluddin Owaisi party amasung Congress tam hakna saikibagi matung Union Home Minister of State bandi sanjoi ngarang su AIMI gi milenga makhada Hyderabad ki old city gi mafam sing Bengal ki migrant Hindu sing nupi masa sing drug pijeri amasung Ot nai biri haikre West Bengal da Hindu sing ngakwi senbinaba leite hojik makoina ariba city Hyderabad su sapmana fiom ama mayok na ri hairi magna ki atopa community nupi masa sing target tawriba nupi masa sing gi imung manung sing adu da mahakna hana ipau kangan khre ahan bada makoina school da nupi masa amabo themlaga birthday party amagi maming da taminaba muslim mahairoi amagi yum da puraga drug Yansinba chocolate sing pisa ki kidnap tawki amasung numit tarukni sexual assault sathaki haina Union State Minister aduna pawgi thoram amma haiki nupi masa sing adugi mama pas ni police ta sangla ki bada makhoina yaraki de amasung investigation amata tawduna case adu thingjen khre madugi matung nupi masa sing adu thabuk adugi video sing ga loina na blackmail taw khre nupi masa aduna atai mama na basing phawba sigumba thodok cha kaya report tawduna city adugi mayai chabukta thamlakli makhoina AIM ki safu makhada operate tawbana mafumdagi police na hangoi thodok pumna masi matang da kudakta thabuk dawkatna ba CM Raven Reddy dam hakna taksin khre haina sanjaina haiki maduna trabadi all city asita hinti protection squad singling khatlagani haina hakna warning tawki haiba drug network adu thugaina political gi khut thingjen ba leitaba thabuk ngamba police officer sing sirina basung minister aduna CM da taksin ki intelligence wing aduna kari tawri haina hangladuna CM na state home ministers oiribana mahak sumna gi mahak imung manung gi miwesing adu khaptamak yengsilli atai di akiba pokon thami haina mahak na haiki adu union minister aduna siriba maran sing adu minam bani haina Charminar police station ki official sing na yakide investigation ama chatakre ama sungpha ki bunupi masa ama gi khungul likre adu sexual abuse ki khudam ama tama koine phangki den pi masa adu mamang da su anirak mangki bagi tawduk laikre haina officer ama na haiki Delhi NCR da asoba terror model thugai kre explosive kg lising ani ga samapan heavy metal kg manga phangkre Jammu and Kashmir police na Haryana police ki khusamna ga Haryana gi Faridabad apartment amadagi ningthauka ba numit yamlaba explosive sing amasung khotai sing phaduna terror network sing ki matak ta asoba mai pak pa ama phangkre official sing na chemical sing detonator sing wire amasung bomb sanabagi machak mathung kaya marum yauna IED sanabagi machak G2900 ka loina na ammonium nitrate ni singnaba kg chahum pu phangle haina phongdokre Imphalda University Faridabad ta assistant professor ama oiba Dr Muzammil Muhammad Gane amasung Ahmedabad ta ki Dr Adil Ahmad Rathor Kowami ani yauna mi nipan hairiba polam sing aduga mari leina fare sayol ani hena yangsinduna lakraba matung sa thakiba operation ase sahi kharsigi manung da Delhi NCR region da khwaidagi chawba teraga mari leina ba recover sing manung da amani haina launai Faridabad Commissioner of Police Satendra Kumar
Gupta gi matung in operation adu hajik su chatari apartment adu tagi phangkiba masaksing adu gi manungda electronic amasung explosive component makhal kaya marum yawi maduna takpade asauba changi attacking chathanabagi thawrang tawi haibasini haina official sing nai ki magazine maru humdoi loina na azol rifle ama maru nipan ga konan pistol ama ahangba curtis ani ahenba magazine ani asauba suitcase ni pon abikpa suitcase mari mai chak tanaba pot kg chahum gum pulum yawba bucket ama recover tawkri madu ammonium nitrate oiramgani chingnai haina police commissioner aduna haiki पुलिस ना बैटरी सिंह का कोना ना टाइमर कुन रिमोट कंट्रोल कुन गमरी वापली तो की सेट सिंह हेवी मेटल के जी कुन गमंगा इलेक्ट्रिक वायरिंग अमसुंग अतई आइनी यादव पोलम के अमरम फगत की मसी RBX नते मसी AK47 अमन नते मसी एजोल राइफल अमनी AK47 अमग माने अदु मजदगी पिक थरप तवी हाइना पुलिस कमिश्नर गुप्ता ने फुंगदोखी फरीदाबाद पुलिस का क्वेश्चन मदन जम्मू एंड कश्मीर पुलिस ना जैसी मोहम्मद अमसुंग अंसम गवत उल गहमरी लेनबा सब इंटर स्टेट अमसुंग ट्रांसनेशनल टेरर मॉड्यूल अमा खंगबंगम की डॉक्टर अनि अमसुंग मॉक्स मयाम अमा यावना पुन्ना मियोई निपान फाकी पुलिस ना हजिक फंडिंग चैनल सिंग अमसुंग मरी लेनबा सिंग खुंगुर लीनबा फाइनेंशियल प्रूफ अमा सथरी इन्वेस्टिगेशन असि मखा सथकी बदा सेनबा मियोई सिंग हेना फगत की गनी हाइना थाजबा थमे।